Maning lakay di marapay di secretary o nalay do ako'y kumbi kendra sa duki mati lan sila maram waraga kudong sada ba natay sada ba mo kamdu oireba ado nga February gi date 12 tamana iraga thagalaki base marapay bi Dana taurasu wakat infam famagasu pasangwa piraga ngasina kadai da thangado ri haibagi posida koje imai ben sing ahin sen khangiba tumba saba khangdana asai lan jibu mayuk naraga hinjari ba imai ben sing ji thamoi ji ataki mati so eba ado mana manipur bu nungsibo itaraga di imai ben bu nungsibi bu itaraga di madugi wafam do thambam thokteba man tasengna ima lebak kanji haibagi pole raga di Susambu da pubiroba More da pubiroba Tampu pubiroba Khoi myam matung injageba aduna tabde iraga pangtha da thagapagi pos hoi myam ma tawnai tawnodi habana adu itar gasu ima iben sing mana pai den pasangwa pi habagi pose akhoi na thoksari ba mara pai bisidi ima leba khanana bagi neba isa isu khunga ga lari basibu ha da na ba nga isu ngaksari neba manipur kanna bagi ne na song thoksari bisingje adugi potugi tungoi nara makanda mana pasangwa piraga Ima iben sing di lay ba yabagi mong da ngang basi masidi ako'y thamoy amata nungay na dire ngasi ima iben sing ji Manipur da lay ba ima oibi kaya so amata nungay ba thokte basidi senaraga di adra magi pose ako'y di senaraga di mana hai gi report i gi report ngang gi report madu ai soire habagi poto singdo ninge